New Delhi da tangkak anirak thongna Kuki su militant singa tripartite talk Tatkhre Manipur da nauna Kangluki irang tholakpadagi yamna khudong tingai oiba phibam amal leiringai marak asida haukiba April 30 da center amasung state jauna Kuki su militant singa tripartite talk Tatkhre hari Ministry of Home Affairs na silanguna pangtokhiba mifam adu nauna North East Peace Talki interlocutor oina hapkiba former senior Intelligence Bureau Officer A.K. Azitlana chair lauki mifam aduda Manipur Police ke Additional DG amasung Home Secretary yauna Intelligence Bureau Security Agency amasung Manipur Administration ki makok thongba official kaya su sarugyaki adugo Kuki su militant ki maikaidagina Kuki National Organization amadi UPF ki lusingba sing sarugyaki no masumna mifam adu tongan ba tangkak ani thokna pangtokhi ahan ba tangkak ki mifam adudana su cadre singi designated camp house singi functioning amasung makoi gi leifam yauna state asigi hauzik oiriba security amasung operational matter ki matang da ki loina wari sanaba aduda nakalani makki maikaidigi mi taba jaga maya nakna leiriba makoigi hanagi camp sing adu atopa camp singda relocate tawduna masing hantahanba amadi security management fagathanmagi matangda in principle oina yanaki wari sanaba aduda Kuki jo group singi maikaidagi hauzik nauna Ukrul district ta nakalani na khut thoknabadagi tang tadaba phibam ama mayok nariba phibam asigi matangda pokhalaki maruina haukiba chayon khara asida jaga sing aduda yummai thanaba yauna micham miyam sing aki tujungba mayok nariba adugi matangda wafam kaya thamaduna hiram asida state amasung central government ki maikaidagi Mijeng changduna hana gomna nungsi channa leiminanaba confidence building measure sing lokhatnabagi matangda taksinki anisuba tangkaki mifam adudana Kuki singi tariba singi jaga singi oina legislature leiba union territory ama pinaba makoina matam kuina demand taguna lagliba political demand asigi matangda wari sanaki Delegation sing asdugi maikaidigi singi district sing da matik sana infrastructure leitaba resource sing sang manana yenthokta historical political amasung development gilamda khudongsa daba mayok nariba sing healthcare lambi thong education thangnaba ising amadi irang asina maram moiraga makoina thengnariba khudongsa daba kayagi matangda su thamki Churasanpur amasung Mizoram samnariba Valley Bridge Cement puraga lakpa truck anila naba honabada Tatkhre Manipur thokliba irang asina maram oiraga Imphal ga samnaba maruiba highway sing chatpa yadabadagi Churasanpur district ki miyam gi maruiba lifeline amoiriba district asigi Thalon police station ki manung chanba Singzol amasung Kwan ginda saba Valley Bridge ama tha asigi amada cement puba truck anila naba honabada Tatkhre hyriba Valley Bridge asi Manipur gi Churasanpur district amasung Mizoram ga samna haliba khwaidigi maruiba thong amani nahan ayuk pung 10:30 tabada MSAK Sivare Infra Private Limited ki malthana hapa truck ani hyriba yot ki thong asi lana naba honabada thong asi namthakibani cement puba truck ani na amukta da thong asi bulana ba honaba si safety advisory norms violate tobani thong asi namthakibana maram moiraga mal puba truck kaya ama lanba yadada lambida pallaga leiri Thong asi tekkibana gari amata lanba yadabadagi potsai pusilakpa lepkiba sina maram oiraga Guite Road Zip Association ki maikaidigi thawdoga dubu akanba moongda condemn tawrakli thawong asi MSAK Sibare Infra Private Limited ke section daba amasung thoksadaba thawong aduna thokibani Hanadagi Houna su association asigi maikaidagi thong asigi phibam asi khudong tingai oibana heavy vehicle sings amukta gari amadagi hena lanba yahaloidabani loinana hyriba gari sing adu metric ton kundagi heloidabani haina khanghanba leikrabani Churasanpur DC na su haukiba chahi lisingani kulumdoi gi June kunda thong asi lanthok lansin tawbaga mari leinana advisory ama issue tawba leikre adubu company asigi maikaidagi hyriba sing adu amukta thausadana amukta da cement na yauraba truck ani lanaba honabada thong asi namtakibani maramaduna pung kunmari gi matnungda temporary oina thong asi lanthok lansin yanaba aduga pung 33 gi manungda heavy vehicle sing asi lanba yahangadabani haina kanba warning tawkre Waikem salengang nahan boina su group sing gi tripartite talk Tatkhre su gi camp 3 Hongdokpa yana kre sing gi lam sing ningthau gi makha da leirakhi de haina pukhalakre
Manipurda nauna charang phibam tholakhibaga loinana Union Ministry of Home Affairs amasung State Lengakna tha asigi amadagi Houna Kuki jo militant group singa wari sanakre tha anirom gi matungda suspension of operations su agreement khuyak pinariba militant group singa nauna wari sanariba si yamna maru oina launari February Mari da Minister Yumnam Kemsana Lusingba anouba lengak leirakhraba matungda ahanba oina Kukizo militant group singa wari sanakibani kumza 2024 gi February 8da su agreement matam sangdok hanbagi wafam lakpada matam dugi en biren lusingba lengak na ayaba pikidabani adumoinamak Manipurda President's Rules leiringai gi cherakta kumza 2025 gi September 3 da akhanna wafam khara da yumpham oiraga sugi matam sangdokpagi wafam center na ayaba piki kumza 2012 May 3 Maiti amasung Kuki jo furuki marakta tholakhiba kangluki rang asigi matung tarakpada ahanba oina September 13 da Prime Minister Narendra Modi na Manipurda laktringagi mangoinana mamang sahi gi September 3 da su agreement extend tobagi wafam yanakhibani Kwaidigi ihan hanba oina kumza 2009 da tongan-tonganba militant group kungamarigi umbrella organization oiriba United People's Front UPF amasung Kuki National Organization KNO na center amasung state lengaka nakal ahumgi oiba yana che khuyek pinaki Kwaidigi kon-konba oina New Delhi da handak Kuki jo militant group singa wari sanakiba aduda Ministry of Home Affairs ki North East Advisor Ajit Lana Center ki mahut sinduna sarugya ki mihut kangbo aduda Intelligence Bureau ki makok thongbo official kaya su yauki Manipur lenga ki oina Home Secretary and Ashok Kumar amasung Additional Director General of Police Asutosh Kumar Sinhana wari sanabada sarugya ki hiramasi ki matangda KNO amasung UPF na puna thadoraki chirol amana hai nakalani magna hiram kayada kupna khana nainaraba matungda khanaba su kem khara nauna mafam hangdokpagi matangda yanaba purakhi apunba kem taraga marigi manungda taret atopa mafam amada hongdoknabagi wafam lengaki maikaidagi pukhalaki Kuki zo kanglupki maikaidagi Ukhrul district ta nauna tholakhiba tangdu leitadaba fiba masigi matangda maruoiba wafam kaya MHA ki official singda marik sumna pukhatki Ukhrul district ki tongan-tongan ba mafamda khundariba Kuki micham miyamda khulai matik sana paiba tangkhul singna attack chatharakpana micham miyam mi paiba poknare haiba wafam su Ministry of Home Affairs ki maikaidagi pukhatki hairi Maragasida KNO amasung UPF na puna thokiba charol amada Manipur gi singi lamsing asi atai ningthau singi makhada lairakkhide haina mifam maduda puthokki hairi Inpui Naga Union na NRC tawdana census tawdana bakhangalakre asumba moongda manung mapan fauna National Register of Citizens NRC update tawdringaida census pangthokpa yare haina Inpui Naga Union ge President Maira Chau Inkana khuyek piduna thadorakpa chirola mana phongdorakli chirola sina hai NRC natraga manaba makhlgi thawrang ama lokhatuna illegal immigrant sing lokthokna masa khangdokadabani International border ga thangnana leiba state oiba maramna Manipurda athingba yaugana mitop kya sangsilakli haiba pumna makna khangnaraba wafamni mitop kya sangsilakpana kudong tiningai oiba thak ama ohelakpaga loinana demographic imbalance ka halakle amasung yellomi singe political writer tauna ayatpa pirakli Mawong sumna mitop khangdolaga census tawdrabadi ayaba yaugna changlakhiba mitop sing lebak asigi citizen oina lawkhigadaba maramna taraina lawfam thokte athuba matamda ayaba yaugna changlakhiba mitop sing masak khangdoklaga mikok thibada yawhaloidabani yellow furup singe political demographic amadi ren right ta mantikna batawroidabani Karigumba lengangna illegal immigration ki wathok asi loisandringai da census pangthokna batharang lokhalaklabadi yellow mi singi right atamnana singnabani haina logani maduna maram oiraga thorakpa thodok singi tax pumba mari leinaba authority na pujagadabani hairi
Security Force na Ukhrul Tengnopal District ta Sazilamba Bunker Kungahumdoi Thugaikre IED Bomb Taraga Nipan Fangle Ukhrul amasung Tengnopal District ki tongan mafamsingda logi wangmada Sazilamba Bunker Kungahumdoi Thugaikre haina Manipur Police na phongdorakli Police ki pau amatung ina bunker thugaikiba adu sagon se numittagi hauraga ngasi phawbo chathakiba operation dani hairi Return Police Station ki manung chanba Mongko Tepu Songphel Mulam Sibarakhong amasung Bingul na singba khungang singda sajilamba bunker sing lokthokre makhata na chatharakpa operation da Trap board pump action gun taragani toy hyriba nongmai sing adugi maru taraga taret kapthokraba nongmai gi tokning chamaga taraga mathoi phangba ngamki Ukhrul district ta saliba chesi February thadagi tangkul amasung Kuki furukki manung chawna ungkhatnabaga loina Kuthongnabagi thokdok mathang thoklakhi Kuthongnabagi thokdok sing yamdrabada mioi taret ki punsi mangkre aduga yum kuntra hemna mai tumna sakre security force sathaba top operation amada Tengnopal district ki More police station ki manung chanba Tibong mall belasigi pokhaiba yaba machak amasu khusu khulai kya fagalaba khusu khulai sing adudi single barrel rifle ani magazine yawba 9mm pistol mari amasung improvised explosive device IED bomb taragani pani hairi Police na phongdokhibada IED sing adu mafam adumaktada asoi angam yahonduna pokai hankre security force na makhatana area domination jathaduna mafam kaya khudongthiba thokkanaba thabak paikhatle hairi DM College of Science ki mahairoi singi career mangadaure DM College of Science ki makhada leiriba mahairoi kyabu skill gi field da tambiba mahairoi loisang amasu oiriba DM Community College asigi phiba mamangda puramba nodal officer director amadi DM Science ki principal na masagi lanai oina leizaba constitution gi wangbada tawningba tawduna mahairoi khunaibu karwar oina chatharamba sina ngasidi community college asigi mahairoi singi career asi mangnabagi phibamda lakle haina Kanglai Park Student Association KSA gi HRD secretary Sinam Jamson hadorakpa chirolamana haidi makhata na haidiam College of Science ke principal hauzik oiriba nodal officer amadi hanagi nodal officer oiramba singna mahairoi sing asigi administration gi oiba thaudang lauduna torambadagi DM Community College MLT OTT RIT gi Kosing tambal loikraba mahairoi sing kumjali sing ani tara mapandagi hauraga masa gi tungi lambi semjagadaba du National Commissioner for Allied Health Care Profession gi makhada matam chana register tawbidabana mahairoi sing asigi certificate chanaba yaroidabagi fibamda leire matam chana mathau tawkidaba officer sing gi mathakta action lawgadabani amasu ozagi maikhum uplaga mahairoi singbu sendan form oithoktuna mathau masak khangdaba sing asi para tambinaba matam oira hairi Ukraine da laidiba mile sing sahi tara sangna lauthoklabasu loiba ngamloidori kumjali singani kunithoi da Russia Ukraine gilan haurakhraba matung asi fawba lepa leitana nakal anina ran chongladuna lakpasida lan khwaidagi kanna soknafam oiriba Ukraine gi nongsup thamba sarukta nakalani makna phumduna thamliba mine mayam asi lauthoknaba honabada sahi tara gi mathakta sangadawri hairi Russia Ukraine gilan asi leimaida soknarambadagi hauzik drone amasung mission sijinaduna nakalani makna maruoiba infrastructure sing thugai baromda hena mai onsin khibadagi Ukraine gi nongpok thangba sarukta leiriba mafam kaya da lanmi singna phumduna thamlamba mine kaya leibana misam miyamna changuna khunda rubada khudong thiningai oigadori adubu miyamdi yumda lainingbani malsing asi lauthoknaba khanaba mafam singda thabak paikhalakibani maroda seksai khagnaba mafam da mine sengdokpa miyoi kyana machine amasung artificial intelligence AI sisinaduna phumduna thamba malsing asi khonglai tuna lauthokpa ngamnaba honari adubu malsing asi asuki matik hai singna lotuna thamlambana khudongsa da mayok nahari mai lauthokpa gi thabak tawriba miyoi singna phungdokkibada hauji malemda mine khwaidagi yamna phumduna leiriba lebak asi Ukraine oire mafam asida leiriba malsing asi masa khangdokuna lauthoknaba honabada matam sangna changna Ukraine gi nongchuk thangba saruktagi main mapung phana lauthoknaba honabada sahi taragi mathakta changani haibagi thajaba lei haiki